Kangla pauthang mi ing tabiriba singbu taramna okjari ngasigi phongkiba pauche singda yumpham oiba maruoiba pau khara update tawjari ahanbada Myanmar da hakiba akanba yuharna maram oiraga sigiba migi masing lisingani chatret taramapal yokhre Myanmar gi sagang region da epicenter oiduna South East Asia da hakiba akanba yuhada sigiba migi masing lisingani chatret taramapal yokhre mioi lising mari chamri kunma thoina asok apan nangkre mioi chamri hena hojiksu thiba khangdana leiri haidi thodok asigi nuaitaba phongdokba oina Myanmar da numit tare ni phiral tangkhai singthaduna lebak pumbada awaba phongdokani haina lebak asigi State Administration Council gi Chairman Senior General Ming Ong Laingna Phongdokhre panba yabadi haukiba irai numita Richter scale da magnitude 7.7 yawna hakiba matung minute kharagi matung magnitude da 7 ngapigani 6.4 yawba after shock namaram oiraga lebak asigi Mandalay region da chauna asok apun amang ata thon batan natana misimina nangkibani UR asina maram oiraga building kaya nikhairakpadagi hauzik phawbada thiba khangdana leiriba sing thibagi thabak chathari India Russia UAE China lebak sing asina amadi United Nations na rescue team tharaktuna mi kanba amadi ana layengi thabak chathabada natana nongmada changdaba yadraba polam sing mateng kaya pangnari Myanmar gi Department of Meteorological and Hydrology gi report matung inna lebak aduda ngarang ayuk magnitude 2.8 tagi 7.5 yobo gi manungda leiba aftershock amuk hanna haduna hauji phawbada lebak aduda yuhar kunthra taruklak hakre hairi Maka tarakpa topa update drug ka konana kuki taruk popi tharambagi damak kuki macha marisu polisna phagatpa ngamle hairi Kangpokpi district ta drug ka konana kuki taruk phagatpa ngamkhre loinana popi tharambada chenabani haiba mioi marisu polisna phagatpa ngamkhre Manipur polisna thadorokpa chirol amagi matung inna haukiba March 18 da Kangpokpi district ki Kangpokpi police station na konba mafam amada routine naina chathaba fesking da chingnaningai oiba mawongda makhong mari panba gari ama khamduna check tawbada gari aduda mioi taruk brown sugar ni chingnaba yamlaba drug singa konana phagatpa ngamkhibani hairi police ki pawasina makhatana hai drug ka konana farba mioi sing adu khaikai hau kipgen Elias John chahi nipu letgongmang Tauthang Elias Amon chahi 13 Abi Baral chahi 19 Jiten Kharka chahi 22 LS Rani Chau chahi 92 amadi Lehe Chau chahi 93 ni hairi drug konana farba miosing asigi mathakta Kangpokpi police station na case ama register tawkhre hairi amaromda Kangpokpi police station gi team amana district asingmagi IT road lomda leiba Sagjang village da ain kaina popi tharamba sing thengnarakpadagi kuki phurupki mioi mari pulisna phagatpa ngamkhre hairi pulisna popi tharamba sing ain kaina tharambagi damak pharaba mioi sing adudi Jawganglen Kipgen chahi 93 Letginlan Kipgen chahi 93 Kanginlen Kipgen chahi 15 amadi Thamilen Kipgen chahi 13 ni hairi makatana makhoi mari gi mathakta case ama register tawkhre hairi Makha tarakpa update amada Myanmar da junta foreign journalist sing changmada athingba thamkhre Myanmar military junta na lebak asida thokiba earthquake na maram oiraga sohallaba mafam singi report loba lakpa foreign journalist sing changmada athingba thamle haina Louthokhre foreign journalist sing asi lakpada athingba thamliba asi maru oina lebak asida lepham chapam mai isingi awatpa leibagi ni haina regime gi spokesperson Zomin Tunna thadorokpa statement amana phongdokhre mahana makhatana phongdokhibada foreign journalist sing lebak asida laktuna leiraga chathok chasin tawba yabagi khudong chaba adu leirwe hauzik lebak asida thokiba earthquake na maram oiraga local reporter singsu lebak asida report tawba chatpagi athingba kaya ama piri hairi junta gi maikei dagi athingba kaya thamlakpa asina maram oiraga maikei kaya dagi earthquake na sohallaba singda humanitarian aid kaya mateng pangbada khudong chadaba mayoknare haina phongdorakli Makha tarakpa update ta India gi forest land square kilometer 3 rom khopchin bada Manipur gi lam square kilometer 39.8 yaukre hairi union
Environmental Ministry na National Green Tribunal da pirakhiba report amagi matung inna hana forest land oirambadagi kopchin khrabal lamsing asi Delhi Sikkim Goa gi apunba lamgi pak chawbadagi heli hairi haukiba chahida lengang na piba report amagi matung inna forest land square kilometer lising tare chamanga sumna taruk point nipal kopchin khibane masigi matung inna NGT na Ministry da data asi semgat na bataksinduna lakhibani Union Ministry na NGT da mamangi chayola pirakhiba report adugi matung inna kumja lising ani kunmari gi March phobada lebak asigi state amadi Union Territory kunmanga da forest land square kilometer lising trahumdoi sumna yankai taru kopchin khre haina palli masigi manungda Andaman and Nicobar Island Assam Arunachal Pradesh Chandigarh Chhattisgarh amasung Nagar Haveli Man and Diu Kerala Lakshadweep Maharashtra Odisha Pondicherry Punjab Tamil Nadu Tripura Uttarakhand Uttar Pradesh Jharkhand Sikkim Madhya Pradesh Mizoram amadi Manipur yauri adum oinamak Bihar Haryana Himachal Pradesh Rajasthan Telangana West Bengal Nagaland Delhi Jammu and Kashmir amadi Ladakh ki oinadi data submit tawraktri forest land khwaidagi hena chawna khopchin khiba state singi manungda Madhya Pradesh na ahanba oiri state asida kumja lising ani kunmari gi March phawbada forest land square kilometer lising manga chamri humpu point mapan khopchin gre hari Madhya Pradesh ka hek thangnana Assam da lam square kilometer lising ahum chatruk kun point mapan khopchin duna ani subada leiri nakal amoromda Manipur da forest land oina leiramba lam square kilometer kunthranitoi point taret khopchin gre haina report asida pali Makatarpa maruiba update amada April amasung June thada ka hena hanadagi sagani state singda heatwave thokpagi numit masing yamgani haina report tawragli chaliba chahi asida India gi mayai thangba nongpok amasung awang thangba tampaki charuk singda April thadagi June tha pawba ka hena sagani aduga heatwave thokpagi numitsu masing yamgani haina Indian Meteorological Department IMD na online press conference da phongdokhre India gi nongsup thangba amasung nongpokta leiba state khara khak natana state ayamba normal maximum temperature dagi ka hena sabagi chang wanglagani aduga minimum temperature leiba mafam singsu normal temperature dagi hena wangani haina Meteorological Department ki chief Mohapatra na online press conference da phongdokhibani April thadagi June tha phawba India gi awang thangba mayai thangba amasung awang nungsup thangba tampaki mafam amadi nongpok thangba mafam singda heatwave anirak natraga marirak thoklaba yai haina mahangna phongdoragli mamangda India gi oina hairiba mafam sing asi April dagi June phawbagi manungda heatwave thokpagi record mari dagi taret phawba leikhi IMD official amanasu mamangda India gi awang thangba nungsup amadi mamangda thokiba heatwave adugi charuk ani hengatna chahi asigi kalen tha matamda thoklaba yai haina phongdokhiba laikre normal heatwave thoklaba yai haina panariba state sing adudi Rajasthan Gujarat Haryana Punjab Madhya Pradesh Maharashtra Uttar Pradesh Bihar Jharkhand West Bengal Odisha Chhattisgarh Telangana Andhra Pradesh amadi Karnataka amadi Tamil Nadu gi awang thangba charuk singni hari April tha manungda India gi mafam ayambada hanadagi leramba temperature dagi ka hena saba temperature sing leiragani adumakpu India gi stream kha thangba amasung awang nungsup thangba result singda normal temperature leiba thengnagani hairi expert singna phongdorakpagi matung inna hairiba tha sing asida India na electricity gi demand asi chada mapal dagi tara hengatpa yabagi oithokpa leibana mangjonana sem saduna leihognaba warning tawgre mamang chahi gi kalen tha India gi oina megawatt chani yankhai gi demand tawki me tha khakda megawatt Sohumga taruk chada ahum demand tawduna panaramba changdagi yamna ka hena hengatkhi hairi Makatarpa pauda NIT gi thadarakpa senpham senja thumja tawbada chenariba official mari party da changjarakadabani haina KCP PWG na warning tawragli haukiba March 28 sagolchen numita hauzik lamphel pada leiriba NIT gi Manipur gi register oiriba KS tombagi thongju Kanchipur da leiba masagi yumda bom ama thamlamba adu KCP PWG nani haina lup asigi
RO Singkhei Nganmana Kuyek Piduna Thadorokpa Chirol Amana Hairagli Chirol Aduna Makhatana Hai NIT gi Registrar Amadi Magi NIT gi official Kharada Piba Hanba Amadi Aroiba warning ni Hariba official Sing Asi Ngasidagi Tharaga Numit Manganigi Manungda Party da Sangjarakdrabadi Mapam Matam Yengdana Hakpa Chairak Piragani Haina Phongdoragli Haugiba March Kuntaret Chagonsel Numita Hojik Lampen Pata Leva NIT Office Registrar Oiba KS Tomba Thongju da Leva Masagi Yumda Bomama Tharambadu KCP PWG na Registrar Amadi NIT Official Kharada Piba Ahanba Amadi Awiba Warning Hariba Official Sing Asi Ngasidagi Numit Mangani Manungda Party da Sangjarakdrabadi Mapam Matam Yengdana Hakpa Chairak Piragani Makatarpa update Ministry of Home Affairs na Thadok Tribe Council yauna forum gi mihut sing unakhre Ministry of Home Affairs na khangalakpadagi Federal Council forum manga haibadi Thadok Tribe Council Any Kuki Tribe Council Molhansom Ethnic Kuki Traditional Youth Forum Kuki Reformation Forum amadi World Kuki Jo Intellectual Council gi mihut singa unakhre haina Federal Council manga gi Information and Publicity gi Chirol Amana Fondoroli Chirol Asin Makatana Hai Ngarang Ministry of Home Affairs ki official singa unaki haiba mifam aduda council mangagi oiba wapam kayasu thamduna hojik oiriba maitei amasung kuki gi iranga mari leinaba wapam singda telephonic verbal information issue asi digest toba ngamloi adubu Ministry of Home Affairs na officially invite Toraklabadi Kuki Jogi Miyamna Khanaraba Matungda Madugi Wapam India Lengakta Kanghanba Haiba Wapam Kayada Forum Mangagi Council na Lepkani Haiba Wapam Lay Haiba Warep Kayasu Lauduna Ministry da Kangalamki Ministry na Hariba Forum Manga Asiga Kari Khanaki Haiba Wapam Sapsabadi Pau Asida Palakpa Laitri Makatarpa update Union Government na Manipur amadi Nagaland State anida thamlamba Afspa Thataru amaga Sangdokhre Irang Mayok Nariba Manipur State Tampaki District ki Manung Chanba Police Station Tarahumdoina Konba Mapam Sing Yaudana Manipur gi Mapam Ayambada Union Government na Armed Forces Special Power Act Afspa Thataru amaga Sangdokhle haina Ministry of Home Affairs Government of India gi statement amana Fondoragli Armed Forces Special Power Act Afspa asi Arunachal Pradesh amadi Nagaland dasu Thataru Sangdokhle haina Ministry asigi statement da palli Internet security threat na maram oiraga disturb area haina khangnaduna Afspa da Armed Forces singda ahenba power piri Afspa asina maru oina northeastern state sing Arunachal Pradesh Mizoram Assam Manipur Meghalaya Nagaland amadi Tripura state singda Union Government na lalhoba namthanabagi damak thamjinduna lakibani statement asina hai Manipur da thokliba irang asiga mari leinana Ministry of Home Affairs ki official singna lebak asigi law and order ki phibam kupna khana nainaraba matung amadi Manipur state ka yumlo nariba state singi law and order singsu khana nainaraba matung Afspa asi makhatana hariba state sing asida Thataru amaga sangdoknaba warep asi lokibani adubu Manipur gi oina May 2012 dagi howduna thokliba crisis asi hojik phawba losinba ngamdana leiringai cherek asida Chief Minister N Biren Singhana CM phamdagi resign hek tawkraba matung sahi asiga sahi asigi February 13 dagi howduna state asida president's rule thamduna lakli Makatarpa Aroiba update Prime Minister Narendra Modi na Nagpur da leiba RSS headquarter da chatuna mahaki retirement gi matam Louthokhre India gi Prime Minister Narendra Modi na Maharashtra gi Nagpur da leiba Rashtriya Swamsevak Sangha office da chatuna mahaki retirement gi matam Louthokhre mathangi Prime Minister asi Maharashtra state gi oigani haina Shiv Sena UBT gi maming leiraba luchingba Sanjay Rauna Phongdokre Mumbai da hokiba March ki 30 da pangthokpa press conference amada Shiv Sena Udhab Mahalasab Thakre Fax na hai PM Modi March ki 30 da RSS office da chatuna mahaki retirement gi matam Louthokhre hokiba chahi 13 asida Prime Minister Narendra Modi na RSS headquarter da nongmata lakide RSS na leadership hongba pami
Hauzik PM Modi asi pham thadokidore RSS na Prime Minister Narendra Modi gi mahut sinnaba thabaksing paikhatkani mathangi Prime Minister asi Maharashtra state tagi khangadabani masina maram oraga PM Modi Nagpur da kauduna close door da meeting pangthokibani haina Sanjay Rauna makhatana phongdoki Congress ki leader amanasu Sanjay Rauna phongdokiba wafam asida lumna lauduna ayaba pikibaga loinana makhatana phongdokibada makoising asi Retired toba yaraba miyoi sing ngaktani makoi asi sahi humbudra manga helaba miyoi sing ngaktani PM Modi su ahan osilagle maram aduna makoi sing asi pothabagi matam yorokle PM Modi na RSS office da chatliba adu RSS pu haraunaba oiramba yai VIP amasung Bajrangdal amagumbani haina Sivasena UBT leader Sanjay Rauna phongdokiba wafam asiga mari leinana Congress ki leader Hussein Dalwai na news agency amada phongdorakhibani PM Modi na haukiba March kunthada Nagpur da leiba RSS headquarter da chatuna anisuba oina sitting ama pangthoki lisingani dasu Atal Bihari Vajpayee na RSS headquarter asida lakhi haina RSS ki official amana phongdorakli PM Modi gi khongchat aduda laikhidraba RSS ki lusingba Madhar Rao mingda nongna saba Madhab Netriya Premier Center Madhab Netriya Institute of Research Center gi uyep uyungzu tamki hari